Makhoi mayamna mathakta khalakpada Laisnana maku ibungobu makugi kadudagi hausiktada puthorakpagi wheelchair du pairaga leplambadu urai. Makhoi mayamna laurokliba kaduda chensinkhibada table mathakta taru tananba ligligi glass amada pik thanba ngorok ngoba sangom du lei. Aduga madugi manakta miemaga mingangadu leptuna lerami. Mayamdu changakpadu ubada mingangdu leithoklaga chenkhige tawi. Miemana tanaduna chinglaga hairai. Hai, chatkinu tongbi, nang chatkinu. Mingangdu kharasu angang oibanina miemabu kanthatlaga hairai. Kaino he, chathokuko nang asi. Hairaga miemabu laktuna inge tawbada ibolna hairai. Hai mingang, adu ahalni, mathak makha naidaba thabak tawganu. Madu imungsida chatnade. Masi nahanwai nangna hek changakpaduda aina haikibadu nang kaubra. Yaimranna miemada hanni yenglamdana tungoinena thanumlaga mingangda direct hangai. Kaidore itema indomchaga kaidongnare. Mingangna mapi oro taduna kaplaga hairai. Khangde sarmacha sangomsigi manakta ini memasi leptuna leirami. Aduga aibu mana mafamsida leplaga law haiduna kauraga aina hek lepaga mana aibu sangom asida hu happy haiduna chaiba horaklibani. Yes kulapadu miemada yenglai. Miemana mathabak yaiduna hairai. Imai pema kay adang ngamliba machinone tangam bisina ngamliba singo. Masi ngamlami hatpa ngamani ko masi. Yes kulapana miemabu yaithalai. Miema nangai ko. Mingangi walohen ko. Yaimranna miemabu tumin layu haiduna ingit tawrai. Miemadu tumina laikre. Ibohalna tapna nokmi hairai. Indon miemana korokpa matamduda nangdi kadayda laibano. Chaksanga kasigadi yam lapnai. Indon miemabudi mafamsida magi thabaktu pangthoknabagi lakpa oirabasu nangdi sida kaidoba lakpano. Wahangsigi pakhum khara lure. Mingangdu ngahak khumba ngamdaduna ia tawrurabasu machinda thokpa ama thok khumjilai. Aibo aidi chakhumda adum laibani. Mana law haiduna korokpani. Ibohalna mafamsida leplaga korokpra natraga aada mayam laiba mafamduda laklaga hairarabra. Mingangna taha khumai. Karino taiwanna haibinibadubo. Ibohalna haibadi indom chana nangbu kaubasi sidagi orambadaba manba. Natradi aada laklaga kauraraba oirabadi mayam ataisu loina khangamganina. Khangbihobra mayam indon bemana kaukhibro. Mayamdu kaude kaukhide haiduna loina hainarei. Yaimranna makha tarai. Adu oirabadi indom chana kauba matamduda itaima kadayda laige. Aduga indom sana sida kaidoba changlakpano. Laisnana phathalai. Indom sadi aina kusabane. Mingangna mamit langthoktuna hairai. Tabiredana ibungo. Nahan muksu taibungogi namogsina tawkhibani. Handaksu tawge tawbani. Taibungo hatki tawbani. Yes ko lakpadu tumina lay. Amukta wakanna ngangdaba iboldu khon kalapna hairai ngasidi. Minga nangi wadu yade. Maramdi nangbu indon bemana sidagi kauba haibasi kaasiga chakhunga yamna lapnabana mi loinamakna tagani. Mayam tabi hobra. Handaksu imungdugi jiba panba amatana tai haidre. Laisnana maro laiba minok amaga hairai. Indom jaga aigana manaduna bababu hatke haiduna tawrabasu masida ibanina iche kaugadabagi maram karino. Ibani danglona tawgadaba natra. Ekoi hu haptori haiduna nangonda amu pau pikidoribra tawrise. Mingangdu kapna prang zongduna hairai. Khangde taibungo moina hapa hudu aina hapani haiduna taisinaba kauribani. Nachanu pasidi hanagi hana adum magi nupibu michangchangnibani. Nachanu pasina haiba wahaidu sisinara adudadi mafamduda leiba nupa nupi pumnamakna amuktada Mingangbu kudombina tinduna hairai. Hey! Tebodi puge haiduna chongbu chongsilai. Tebona pingna hairai. Naraidu kaura nang.
Ibohalna Tebobu Jingtoklaga Hairei. Hai, hu hapaga kakabu hatlaba matungda nangna hapani haina taisilakwana taisinbani. Hatpasu natri nangoda taisinba yabra ha? Mingangi machindu wate. Kanana khangi taiban. Nahanmu moina hu hapsinbaduda taibungona khangkibaduda ikaiduna engon thangsinge tauba oirambasu yai. Handakti Panthoi na hairei. Kaino mingang, nangbu ngasai pungkai muki mamangda ngasidi thabak lei nayumda kitang ngana chataba yadi haiduna chakhumdagi thokrabadaine. Aduga inidi Madam Ibemana kauduna pung muki mamangdagi chatkrabani. Aduga kamaini iniga nangasida thingnariba. Nangbu lambiromda thokrabadaine ngasai. Handakti yaisku lakpana hairei. Hai, adudi mingang nang lali. Maramdi me amadi ngasaidagi pungmuki mamangdagi aiga imuga maga wari sanaduna leibani. Minute amani sida imuna sangomdu laururaga thangnabasigi ka sida thanamraga aibu somda ngahaktang leyu mahak ka asibu loisinge haiduna aibu lawba changlakpani. Aduga thongnawda yengduna aigu wari sanarambi me mana thokraga nanga khanarakpani. Nangi wasida minamba ma yaure. Hojiktada Ibohaldu nokmi taurei. Mabukta khalai. Kakana asumba uba phanglakpasi nachagi mai pakle. Kakada asengba khangangi haiduna ngasi aina thakpa langda mabuk sengdabi mingangna thubani. Ibohalna phongna mu hairei. Pare nangi wa loire. Indon mema gi wa mu tasi. Indon bema kamdawano. Ibohalna hanglaklabadudadi miyamana tapna ichamchamna hairei. Ibungo wa haibu karisu leite. Taibungoga aiga imo ibemaga taibungogi kasida wari saduna leibani. Aduda imo ibemana taibungogi hidak chaba matam oire haiduna thokibani. Yaskul lakpana khomlai. Chume miyama aiga wari saduna leibani. Yamrana adugi makhadi nomsa. Miyamana makhatarei. Adugi makhadi ibungo ibohalna haibadugi matung ina thabak pumba tawkhibani. Yaskul lakpana ngakna hanglai. Karibo Miyamana taibungo masigi tawngambi chintibi se chingnaba kuirabani. Aduna ngasi ngarang hapta muksi ibungo ibohalna haibadagi imo ibemana sangomsi semlaga thadok tuna asumna thawoina thambasi kuirabani. Aduga aina lona hek senabani. Madugi achengba tanjadu masigi mapu masak khangdabi huisina hanagi adugumna lauraga ngasisu tawgena tawbadagi aina sangsingduna mabu phaduna chaibani. Yamranna makhatarei. Moyek singbiu inomsa. Miyamana imo ibemana sangomdu thanamlaga hek thokhibaga aisu taibungogi manaktagi tholaklaga lona yengbani. Aduda masigi mihatpisina kuruk yengduna changaklaga likli macha amadagi karino ama sangomsida haisinki. Madu aina hek ubaga changsingduna mabu phabani. Ibohalna makhatarei. Likli macha adudi kadai laikhrage indon bema. Miyamana Panthoi dairei. Panthoi magi babukta yepsinkibani thiu. Meerangdo gyanmen takidre. Panthoina prap changsinduna yengi haibaga tawbaga yauramle. Panthoina he chingthibi si kaino mi hatpa yangamra nang ngasi hatokpa taredana adu oirade. Mabuk tappi Panthoidu madu hek ubada kanagi chahi kaya kangludraba machingdu pulap hek ngasi kanglakle. Wang chauraba makhutuna mathong maram khangdana Meerangda mafam marang khangdana hek thajinba haurei. Nangda hataga loire he Chintibi nang ngasi nungaini mi hatpini mase. Hairaga hekta phudaba haurei. Atei nupisingdasu changsilaktuna Meerangdo pura totpa haukhre. Ngasaidagi tawriba mayamdu boichana mathang manau naina video laurei. Maramdi hayeng Meerangna ongkhalakpa yadanabani. Boichana mabukta khalli. Masi thajaba yaba tamba ngama nupi nate.
Mi amana nakanda leiramba yeskulakpagi lichaidu paiduna mingangda siroi naroidaba mafam khanduna santaraga hanglai. Kaigi hapino husi hayu kaigi hapino ha akhoi punumaki izat nakhoi sigum kharasina yoliba karigino ha lekha tahaliba karigino hayune khumu karigi hapino hayu. Chaina khangba ngamdraduna mingangna harai kibiga nibagana hapo haibani mayam amuta khambiyo ai siba tare. Adu hairapadagi ngahakdang chaidu lepkak tawbada ngairi Meerangdo khudaktuda washroom da chensinkhre aduga thong lonkhre manungda Meerangdo magi mobile du lakthoklaga sim du lakthoktuna thudekhre aduga mobile du makhada langduna thugaikhre. Mobile kaibagi makholduda nupa macha pakhangsingdu pulap changduna thongdu thugairami. Boichadi yaude magi mathaudu adum tauri. Thebona thongjinda chongsinduna phingna hairi karino taurido lindu leima. Yamrandi changdrabasu adum khangle harai mobile thugaire oramne kebiga niwaga chenadanaba taurini sini mana khalido. Voisana ado daira video sida masana yazakhrasidi Yamrana Voisana magi number di ekhoida leiri sidi dairan call record sidokpada adum niwaga paw phonai khangadawdubu. Yamrana ingthana momon noklaga harai pang daurini mana kange kaina khaliba singsi akhoina police ta khudakta namba yai haisi mana khangdabagini adubu madu ai tauroi. Boisana ngakne yengduna harai daran thadokpa sumrane ikai gi khangba mi mata nate tungdasu amuk tawraklati yambira kani. Yamrana ai khange. Thebona harai is mongdadi kumlaina malaga masakti aduga sajat kadi pakhang masani ne chahi matang siga bibi ga leitri jalo sibo asuk yam thina tawrasibo bibi ga hagat kogat pagi mami amta leitine se toilet taga daku phulan devi daunaga amuk chensilaga simga su thudekli. Meerangda amu onsinduna laurai ho hanubi simgadu thudeklasu kanaroine hauji nang kanaga paw honai haisi ai chinpa thirauro. Boisana nang na marona ma hensin mane khudak sida chinpa thiba ngamni nang. Thebona warigi wani kaino masi gunda makokta ming chansin mana phani dairan phani am kanani. Yamrando Meerangdadi hanna yengdana harai Itema tung sana uba ngamdaba miyoibana punsibu awabada chingthei. Itema na ngasi tawriba thodosingsi tasengna hairabada yamna pangba thodong ngaktani. Mi apangba lani oi u akangba sing oi haidu itema tawre. Ngasi thodoksigi dandidi itema su phugat patabani. Yamrana thebo dairai thebo tasawada koldo aina kauri hayo macha singsu loina purau hayo. Chawba Meeranggi mapuroi bani handakti Meerangdo mamit mana langkhalai adubu khannabagi matamga nanghaude. Chawbadu machanupa anidu puraklaga mafamduda thonglare hek yorokpaga hangai kaidore bungo kaidoba yaure natei masi kaidore. Yamrana tasawa itei masi indomsa me mana phubane. Yamrana thokriba thodok pumba chawbada tamle madu hek lorakpaga boichana amu video do yenghalli adugi matung amu Yamrana harai ngasi thodok sigi matung ina tasawa ngasidagi aiga tasawaga mari tatnaba tare. Tasawana phamba aigi dukan plotu masima handokpiro aduga tasawagi isanupa anima aigi godown da hayengdagi lakhanbirano aduga tasawana paibiriba aigi low pari dumasu hadakti aina oina loksaba tare. Asuk kuibasi aina tasawadagi faw maru ama faw loksan lawjadabani adubo handakti tasawa khara mangbiba tare.
ꯑꯗꯨꯒ ꯗꯥ ꯆꯥꯎꯕꯅ ꯗꯨꯀꯥꯟꯗ ꯊꯥꯗꯒꯅꯤ ꯍꯥꯏꯗꯨꯅ ꯂꯧꯈꯤꯕ ꯁꯦꯜꯁꯤꯡ ꯂꯣꯏꯅ ꯍꯪꯒꯠꯄꯤꯔꯛꯑꯣ ꯃꯔꯝꯗꯤ ꯑꯩ ꯏꯇꯩꯃꯒ ꯃꯔꯤ ꯂꯩꯅꯕ ꯄꯣꯠ ꯑꯃꯠꯇ ꯄꯥꯝꯗ꯭ꯔꯦ ꯆꯥꯎꯕꯗꯨ ꯕꯨꯙꯤ ꯃꯝꯂꯗꯨꯅ ꯍꯥꯏꯔꯛꯏ ꯏꯌꯥꯝꯕꯒꯤ ꯏꯕꯨꯡꯉꯣ ꯑꯩꯗꯤ ꯏꯆꯥꯁꯤꯡꯁꯤ ꯄꯨꯝꯅꯃꯛꯁꯤꯗꯒꯤ ꯌꯣꯛꯆꯔꯤꯕꯅꯤ ꯅꯅꯥꯎꯁꯤꯡꯁꯤ ꯃꯁꯤꯅ ꯃꯤꯔꯛ ꯇꯤꯟꯖꯔꯤꯕꯅꯤ ꯌꯥꯏꯃꯔꯟꯅ ꯗꯥ ꯆꯥꯎꯕ ꯋꯥꯕꯤꯔꯨꯅꯨ ꯏꯇꯩꯃꯒꯤ ꯄꯩꯁꯥ ꯄꯤꯕꯤꯅꯕ ꯏꯅꯥꯈꯨꯟꯕ ꯃꯤ ꯌꯥꯝ ꯂꯩꯔꯕꯅꯤ ꯏꯇꯩꯃꯒ ꯇꯥꯟꯅꯕꯤꯌꯨ ꯅꯨꯄꯥ ꯃꯆꯥ ꯑꯅꯤꯗꯨ ꯌꯥꯏꯃꯔꯟꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕꯅꯤ ꯌꯥꯏꯃꯔꯟꯅꯁꯨ ꯃꯈꯣꯏꯕꯨ ꯂꯨꯅ ꯑꯗꯨꯝ ꯇꯧꯏ ꯒꯣꯗꯥꯎꯟꯒꯤ ꯊꯕꯛ ꯃꯈꯣꯏ ꯑꯅꯤꯅ ꯑꯌꯥꯝꯕ ꯄꯥꯟꯅꯕꯅꯤ ꯃꯔꯛ ꯃꯔꯛꯇ ꯌꯥꯏꯃꯔꯟꯅ ꯊꯤꯀꯥ ꯃꯆꯥ ꯃꯆꯥ ꯄꯤꯊꯗꯨꯅ ꯁꯦꯜꯁꯨ ꯈꯔ ꯈꯔ ꯄꯥꯏꯖꯔꯛꯂꯕꯅꯤ ꯑꯔꯣꯏꯕꯗ ꯆꯥꯎꯕꯅ ꯃꯥꯒꯤ ꯋꯥꯔꯦꯞ ꯇꯥꯔꯛꯂꯤ ꯑꯩꯅ ꯈꯜꯂꯤ ꯍꯟꯗꯛꯁꯤ ꯃꯍꯥꯛ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯄꯩꯁꯥ ꯌꯥꯝꯅ ꯀꯣꯝꯃꯤ ꯍꯥꯏꯅ ꯍꯪꯂꯨꯔꯕꯁꯨ ꯑꯁꯦꯡꯕ ꯍꯥꯏꯗꯦ ꯍꯦ ꯃꯁꯤ ꯑꯩ ꯐꯥꯎꯕ ꯍꯥꯠꯄ ꯉꯝꯗꯣꯔꯤ ꯏꯌꯥꯝꯕꯒꯤ ꯌꯥꯏꯃꯔꯟ ꯌꯥꯏꯃꯔꯟ ꯈꯨꯝꯗꯦ ꯃꯇꯨꯡ ꯑꯣꯟꯊꯣꯛꯂꯒ ꯑꯗꯨꯝ ꯂꯩ ꯆꯥꯎꯕꯅ ꯏꯌꯥꯝꯕꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯏꯌꯥꯝꯕ ꯅꯪꯒ ꯀꯥꯏꯅꯕ ꯉꯝꯂꯣꯏ ꯃꯗꯨ ꯅꯪꯒꯤ ꯁꯦꯜ ꯊꯨꯝ ꯃꯌꯥꯝꯁꯤ ꯐꯪꯂꯔꯣꯏ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯉꯥꯛꯇꯁꯨ ꯅꯠꯇꯦ ꯉꯁꯥꯏꯗꯒꯤ ꯇꯨꯃꯤꯟ ꯂꯩꯔꯝꯕ ꯌꯥꯏꯁ꯭ꯀꯨꯜ ꯂꯥꯛꯄꯅ ꯃꯔꯛ ꯊꯠꯂꯛꯏ ꯀꯔꯤ ꯑꯃꯨꯛ ꯋꯥꯠꯂꯤꯒꯦ ꯁꯤꯗꯒꯤ ꯍꯦꯟꯅ ꯆꯥꯎꯕ ꯆꯥꯎꯕꯅ ꯃꯄꯤ ꯇꯥꯔꯗꯨꯅ ꯍꯥꯏꯔꯛꯏ ꯈꯨꯔꯥ ꯏꯕꯨꯡꯉꯣ ꯆꯔꯥ ꯑꯅꯤ ꯁꯨꯅ ꯆꯥꯕ ꯐꯪꯗꯅ ꯁꯨꯐꯝ ꯅꯣꯝꯐꯝ ꯈꯪꯗꯅ ꯂꯩꯔꯝꯕ ꯅꯆꯥꯅꯤ ꯑꯗꯨꯕꯨ ꯏꯅꯥꯎ ꯑꯁꯤꯒꯤ ꯃꯇꯦꯡꯅ ꯅꯆꯥꯅ ꯃꯤꯔꯛꯇ ꯃꯤ ꯑꯣꯏꯅ ꯄꯥꯟꯕ ꯉꯝꯂꯤꯕꯅꯤ ꯅꯁꯨꯁꯤꯡ ꯑꯁꯤ ꯂꯦꯝ ꯄꯥꯅ ꯃꯕꯨꯛ ꯊꯜꯂꯛꯄꯅꯤ ꯃꯃꯥꯟꯅꯕ ꯃꯔꯛꯇ ꯃꯤꯀꯣꯛ ꯊꯣꯡꯂꯛꯄꯅꯤ ꯏꯕꯣꯍꯜꯅ ꯆꯥꯎꯕꯒꯤ ꯃꯇꯧꯗꯨꯗ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯗꯨꯅ ꯍꯥꯏꯔꯛꯏ ꯅꯈꯣꯏ ꯆꯠꯂꯣ ꯆꯥꯎꯕ ꯆꯥꯎꯕꯅ ꯑꯩ ꯆꯠꯂꯣꯏ ꯇꯥꯏꯕꯟ ꯉꯁꯤꯗꯤ ꯇꯥꯏꯕꯟꯅ ꯍꯥꯏꯕ ꯏꯟꯗꯦ ꯍꯥꯏꯗꯨꯅ ꯅꯅꯥꯎꯕꯨ ꯋꯥꯔꯧꯕꯤꯅꯨ ꯉꯁꯤꯗꯤ ꯑꯩ ꯋꯥ ꯂꯣꯏꯁꯤꯟꯒꯅꯤ ꯏꯕꯣꯍꯜꯅ ꯀꯔꯤ ꯋꯥꯅꯣ ꯆꯥꯎꯕ ꯆꯥꯎꯕꯅ ꯉꯁꯤꯗꯒꯤ ꯃꯥꯒ ꯑꯩꯒ ꯂꯣꯏꯅꯔꯦ ꯉꯁꯤꯗꯒꯤ ꯑꯩꯒꯤ ꯅꯨꯄꯤ ꯁꯤꯔꯦ ꯑꯩꯒꯤ ꯏꯆꯥ ꯑꯅꯤꯒꯤꯁꯨ ꯃꯃꯥ ꯁꯤꯔꯦ ꯍꯥꯏꯔꯤꯁꯤꯅꯤ ꯃꯥꯒꯤ ꯐꯠꯇꯕ ꯊꯕꯛꯇ ꯐꯪꯕ ꯁꯦꯜꯗꯨꯒ ꯃꯥꯒ ꯂꯩꯖꯔꯁꯅꯨ ꯑꯩ ꯃꯥꯒ ꯂꯩꯃꯤꯟꯅꯕ ꯀꯤꯔꯦ ꯑꯩ ꯃꯥꯒ ꯂꯩꯃꯤꯟꯅꯕ ꯉꯝꯃꯔꯣꯏ ꯃꯆꯥꯅꯨꯄꯥ ꯑꯍꯟꯅ ꯍꯥꯏꯔꯛꯏ ꯑꯆꯨꯝꯕꯅꯤ ꯕꯕꯥꯅ ꯍꯥꯏꯔꯤꯕꯁꯤ ꯁꯥꯔ ꯏꯃꯥ ꯅꯪꯒꯤ ꯀꯔꯤ ꯋꯥꯠꯂꯤ ꯁꯥꯔ ꯌꯥꯏꯃꯔꯟꯅ ꯍꯣꯠꯅꯕꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯋꯥꯠꯂꯤ ꯑꯗꯨꯒ ꯅꯪꯗꯤ ꯑꯗꯨꯛ ꯇꯝꯊꯤꯕ ꯅꯪꯕꯨ ꯏꯃꯥꯅꯤ ꯍꯥꯏꯕ ꯑꯩꯈꯣꯏ ꯏꯀꯥꯏꯖꯩ ꯍꯣꯏ ꯃꯃꯥ ꯑꯣꯏꯕꯤ ꯑꯃ ꯑꯣꯏꯔꯨꯕꯗ ꯅꯆꯥ ꯃꯌꯥꯝꯒꯤ ꯑꯋꯥꯠꯄꯅ ꯆꯩꯅꯥ ꯈꯥꯡꯕ ꯉꯝꯗꯗꯨꯅ ꯈꯔ ꯃꯈꯩ ꯂꯥꯜꯂꯨꯕꯅꯤ ꯍꯥꯏꯔꯕꯗꯤ ꯅꯆꯥ ꯑꯣꯏꯔꯨꯕ ꯑꯩꯈꯣꯏꯅ ꯉꯥꯛꯄꯤꯕ ꯉꯝꯃꯤ ꯑꯇꯣꯟꯕꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯏꯃꯥꯒꯤꯗꯤ ꯃꯗꯨꯁꯨ ꯅꯠꯇꯦ ꯑꯁꯨꯛ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯑꯩꯈꯣꯏꯅ ꯈꯖꯤꯛꯇꯪ ꯇꯧꯕꯗ ꯄꯦꯟꯕꯤꯕꯅ ꯍꯦꯟꯕ ꯑꯩꯈꯣꯏꯕꯨ ꯃꯊꯧ ꯑꯃ ꯍꯦꯛ ꯑꯣꯏꯕ ꯃꯈꯩ ꯃꯤꯌꯥꯝꯒꯤ ꯃꯔꯛꯇ ꯇꯤꯜꯍꯟꯅꯕ ꯍꯣꯠꯅꯕꯤꯕ ꯄꯨꯟꯁꯤ ꯆꯨꯞꯄ ꯃꯥꯒꯤ ꯃꯇꯦꯡ ꯂꯧꯗꯨꯅꯇ ꯂꯥꯛꯂꯕ ꯑꯩꯈꯣꯏꯒꯤ ꯑꯋꯥ ꯑꯅꯥ ꯄꯨꯝꯕ ꯄꯨꯕꯤꯔꯤꯕ ꯁꯥꯔꯒꯤ ꯑꯄꯣꯛꯄꯕꯨ ꯍꯥꯠꯅꯕ ꯍꯣꯠꯅꯔꯨꯔꯤꯕ ꯁꯥꯔꯒꯤ ꯂꯣꯏꯅꯕꯤꯕꯨ ꯂꯩꯈꯥ ꯇꯥꯍꯟꯅꯕ ꯍꯣꯠꯅꯔꯨꯔꯤꯕ ꯏꯃꯥꯕꯨ ꯑꯩꯈꯣꯏꯅ ꯀꯔꯝꯅ ꯏꯃꯥꯅꯤ ꯍꯥꯏꯅ ꯂꯦꯞꯀꯗꯧꯔꯤꯕꯅꯣ ꯃꯤꯉꯥꯡ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯉꯥꯡꯈꯤꯗ꯭ꯔꯦ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯃꯆꯥꯅꯨꯄꯥ ꯑꯍꯜꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯏꯃꯥꯒꯤꯁꯤꯗꯤ ꯁꯦꯜ ꯐꯪꯅꯤ ꯍꯥꯏꯔꯗꯤ ꯑꯩꯈꯣꯏꯒꯤ ꯄꯨꯄꯨ ꯐꯥꯎ ꯍꯥꯠꯂꯒ ꯅꯃꯧꯁꯤꯡꯗ ꯇꯩꯁꯤꯟꯕ ꯉꯝꯒꯗꯧꯔꯤ ꯆꯥꯎꯕꯅ ꯋꯥ ꯂꯣꯏꯁꯤꯜꯂꯛꯏ ꯏꯌꯥꯝꯕꯒꯤ ꯏꯕꯨꯡꯉꯣ ꯌꯥꯏꯃꯔꯟ ꯏꯌꯥꯝꯕ ꯅꯪꯒꯤ ꯂꯧꯁꯨ ꯊꯥꯗꯣꯛꯄ ꯉꯝꯂꯣꯏ ꯗꯨꯀꯥꯟꯁꯨ ꯍꯟꯗꯣꯛꯄ ꯉꯝꯂꯣꯏ ꯑꯉꯥꯡ ꯑꯅꯤꯁꯨ ꯊꯕꯛꯇꯒꯤ ꯂꯦꯞꯍꯟꯕ ꯉꯝꯂꯣꯏ ꯅꯪꯒꯤ ꯁꯦꯜꯁꯨ ꯄꯤꯈꯠꯂꯛꯄ ꯉꯝꯂꯣꯏ ꯃꯁꯤ ꯅꯪꯒꯤ ꯁꯦꯜ ꯄꯥꯝꯕꯒꯤ ꯋꯥ ꯅꯠꯇꯦ ꯅꯌꯥꯝꯕꯒꯤ ꯏꯖꯠꯀꯤ ꯋꯥꯐꯝꯅꯤ ꯑꯗꯨꯒ ꯅꯪꯅꯁꯨ ꯅꯌꯥꯝꯕꯗ ꯅꯝꯍꯥꯗꯨꯅ ꯇꯧꯍꯜꯂꯣꯏ ꯍꯥꯏꯕꯁꯨ ꯑꯩꯅ ꯐꯖꯅ ꯈꯪꯏ ꯇꯧꯕꯇꯕꯨ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯃꯗꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯑꯩꯅ ꯂꯧꯁꯤꯟꯕ ꯉꯝꯂꯔꯣꯏ ꯃꯔꯥꯜꯒꯤ ꯃꯇꯤꯛ ꯆꯥꯕ ꯐꯪꯖꯁꯅꯨ ꯍꯣꯏ ꯍꯌꯦꯡ ꯏꯁꯣꯔꯒꯤ ꯅꯣꯡꯗꯝ ꯃꯇꯨꯡ ꯏꯟꯅ ꯃꯥꯅ ꯑꯍꯜ ꯑꯣꯏꯗꯨꯅ ꯂꯩꯔꯛꯄ ꯊꯣꯛꯂꯛꯂꯕꯗꯤ ꯁꯤꯔꯝꯗꯥꯏꯗꯨꯗ ꯃꯆꯥ ꯑꯅꯤꯅ ꯃꯥꯒꯤ ꯁꯦꯕꯥ ꯇꯧꯕꯗꯤ ꯑꯩ ꯊꯤꯡꯂꯣꯏ ꯑꯗꯨꯒ ꯑꯗꯨ ꯅꯠꯇꯕ ꯃꯇꯝꯗꯗꯤ ꯃꯆꯥꯁꯤꯡꯒ ꯃꯥꯒꯁꯨ ꯆꯪꯅꯕ ꯌꯥꯔꯣꯏ ꯆꯠꯁꯤ ꯏꯁꯥꯁꯥ ꯅꯃꯥ ꯁꯤꯔꯦ ꯌꯨꯝ ꯁꯦꯡꯂꯣꯁꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯥꯎꯕꯅ ꯍꯟꯅ ꯌꯦꯡꯂꯝꯗꯅ ꯊꯣꯛꯈ꯭ꯔꯦ
Macha anisu mamabu haifet yinglamnaga mapagi matung inakre. Madudata Meerangna khonjel nikna Yaimranda haijarai. Ibungo, natai malale. Nayambabu amukta khambiyu. Yaimrando wa makha taramdana mafamdudagi thokre. Yaimran chatkrabada mai phaniyam thoknakre. Chakthongmi nupi mayamdu Meerangdo hanna phawa yenglamdana chatkre. Maramdi mahakna tawriba thabaktu thamoi sengna thabak tawjariba makhoi khudingi izat yam thina sokre. Aduna makhoi punamakna mahakpu yam thina tukachakre. Mamai thangda Thebo, Ibohal, Gopal, Yeskul lakpa amadi leisna khakta leihore. Meerangdo hawatpham khangdaduna leire. Hausi mahakna chatkadabasi kadaidano. Magi mapuroiba chawba amuk haikibada loibini. Mafamduda magi changpham loire. Mapamda chatlagana kamdauba kari haina lakpani hairuni. Ma ubada mabuk phabi minungsi chawbi leisnadu oina bibula chure. Mabu tamthina mangnaba sinba mini haibadu hek yongna khanglabasu Meeranggi mawongdu ubada leisnadu kok ngaure. Ihing nahing sare mamai mamit masa pomba chaifamna khurak hangdrabasu mapuroibana kongkhatlamdre. Machasingna ima haina nalamdre. Taibangi wayansang lising chairak phangbagi maichak khangba ngamlabasu handaki Meeranggi maichak sidi taibang pangi nupi kanana khangba ngamdaba maichakni. Sidagi hena waba maichak ama leiraroi haibasi nupi ma oina leisnana khangi. Adubu mahak mapuroiba amadi makui bungogi leiyi wangma lanba ngamdabana tumin yengduna leire. Mamaida Meerangdo tumin hawatlaga maithong kahatna thokre. Meerang thokrabada makui bungona Ibohalda harai. Hai, Ibohal, Teturam Sanagi number yauribra. Ibohalna tapna kumlai. Thebo da yaubani kaidosige kaka. Thebona khangai harai. Kaidosige babo mayum chalaga mayang lenda lichaina orai ruchora. Nasada yathangda takpiyu. Mapai bungona harai. Nate chatlunu. Kanamata chatpa yade. Matam khara yengkise. Adubu phone amukta taw. Ai wahai amanidi haige samna. Thebona ahanba call tawbada pairaktre. Thebogi number du masak khangdabagi oramba yai. Anisuba tawbada Teturam Sanadu pairakle. Hello, kana orabana? Yeskul lakpana. Hai, Tetu. Ai Yeskul lakpani. Masa ko kaisana tuduna leibadagi hu kariba Teturam Sanana khon warapna hangai. Kari leire taibungo. Yeskul lakpana. Hai, nangi nasanopira niba hairisi. Teturam Sanana. Mane. Makha tarakte. Yeskul lakpana. Nasanopiduna aigi chakthongbi neklaga aibu hatnaba honabasi masiga anirak sure. Imobuna miharpita hanaba plan sile. Taba natra ain haribasi. Teturam Sanana kankhalai. Kaino haibiridubo. Aigi isana yumda leiraga kamdongna taibungogi yumda thokpa thokdoka mari leinaribano. Yeskul lakpana. Hai, chen ba yaroidaba sakhi sabon yam leire Tetu. Kanaroi nang Yeskul lakpabu khangba natrane. Teturam Sanadu handakti tumina lei. Yeskul lakpana makha tarai. Nacha tasin khomjilu. Natrabadi nang yam mangani Tetu. Yam thina si khaktani. Ai thamehe. Yeskul lakpana murum soli. Angao aphi chayok nayo. Mai thoknakre. Ibohalna leisnada harai. Ibema marang tawbada kakagi hidaktu. Leisnana makok khumliba phidu khara henna chona chingtharaga khumlai. Hoi tebungo. Ai babagi hidak pisarage. Ibohal dusu nokmi thokre.